ꯃꯤꯒꯤ ꯃꯊꯤ ꯐꯥꯎꯕ ꯄꯥꯝꯕꯀꯣ ꯑꯗꯨꯒ Hello mayam, welcome back mayam ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯕ ꯇꯥꯃꯣ ꯂꯩꯇꯕꯒꯤ ꯁꯤꯗ ꯑꯩ ꯏꯊꯟꯗ ꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯅꯝꯕ ꯍꯥꯏꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯌꯥꯝ ꯚꯤꯗꯤꯑꯣ ꯌꯥꯝ ꯂꯠꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯅ ꯉꯁꯤꯁꯦ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯒꯠꯀꯦꯅ ꯅꯝꯕꯅꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕ ꯃꯤꯃꯤ ꯁꯤꯡꯖꯨꯅꯤꯀꯣ ꯁꯦ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯇꯤꯜꯍꯧ ꯕꯣꯔꯥꯒ ꯌꯥꯎꯔꯦꯀꯣ ꯇꯤꯜꯍꯧ ꯕꯣꯔꯥ ꯃꯤꯃꯤ ꯁꯤꯡꯖꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯎꯇꯤꯅꯦ ꯑꯩꯅ ꯎꯇꯤ ꯊꯣꯡꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕꯁꯦ ꯆꯥꯖꯔꯛꯑꯒꯦ ꯑꯗꯩ ꯃꯤꯃꯤ ꯁꯤꯡꯖꯨꯒꯀꯣ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦꯀꯣ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯥꯏꯔꯒꯦ ꯁꯣꯏꯗꯣꯟꯗꯨꯅꯦꯕꯀꯣ ꯑꯩꯅ ꯎꯇꯤ ꯊꯣꯡꯕꯗꯣ ꯁꯨꯝ ꯑꯩꯗꯤ ꯎꯇꯤ ꯊꯣꯡꯕꯗ ꯎꯁꯣꯏ ꯌꯥꯎꯗꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯗꯨꯒꯤ ꯎꯁꯣꯏ ꯁꯥꯔꯒ ꯍꯥꯞꯄꯅꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯍꯥꯎꯋꯦ ꯕꯣꯔꯥ 하웨 ꯑꯩꯅ ꯏꯟꯖꯥꯡꯁꯦ ꯏꯪꯍꯟꯕꯅꯦꯕ ꯏꯪꯍꯜꯂꯒ ꯆꯥꯕꯅꯦꯕ ꯑꯗꯣ ꯁꯥꯏꯉꯩꯗꯗꯤ ꯈꯔ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯏꯪꯉꯝꯅꯤꯅ ꯈꯤꯇꯪ ꯈꯔꯤ ꯈꯤꯇꯪ ꯌꯥꯛꯄꯤ ꯌꯥꯏ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ 미미 신주제 문제야게 미미가 깡라가 수거네 파스타 레시면 돼 응? 하웨 하웨 가봐이 이거
หมกใส่ช่ำจะจวดรีบะด้วยนั่นทาดกไปซ้ำทาดกไปหมองสะอุดต่อแล้วโตเลยchắc chắn nhìn đó đẹp xích cái lôi quẹt làm lưu thế nào Marama mukbang dum tawi ngai dadi ko saba zen am ngam me ba ado hause haidi amu mukbang tawi da bagi ko chaba je
ꯌꯥꯝ ꯆꯥꯔꯗꯤ ꯌꯥꯝ ꯁꯨꯝ ꯆꯥꯔꯗꯤ ꯆꯥꯛꯈꯥꯎꯁꯦ ꯂꯧꯊꯣꯛꯄꯖꯥꯠꯅꯦꯕ ꯈꯇꯪ ꯈꯇꯪ ꯁꯨꯝ ꯆꯥꯔꯗꯤ ꯁꯨꯝ ꯈꯨꯖꯟꯕꯖꯥꯠꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯕ ꯉꯝꯗ꯭ꯔꯦꯕ ꯆꯥꯛꯇ ꯉꯥꯟꯕꯅꯦ ꯑꯩꯅ ꯂꯦꯝꯃꯦ ꯉꯝꯗ꯭ꯔꯦ ꯉꯁꯥꯏꯗꯤ ꯉꯝꯒꯗ꯭ꯔꯒ ꯈꯟꯕꯅꯦ ꯉꯁꯤꯗꯤ ꯂꯩꯕꯥꯛꯇ ꯐꯝꯃꯒ ꯑꯣꯏꯅ ꯆꯥꯔꯕꯅꯦ ꯂꯩꯕꯥꯛ ꯃꯆꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥ ꯑꯃꯒꯀꯣ ꯁꯥꯎꯕꯅꯦꯗꯤ ꯈꯟꯕꯤꯒꯅꯣꯕꯀꯣ ꯃꯌꯥꯝꯅ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯥꯎꯕꯅꯦꯗꯤ ꯈꯟꯕꯤꯒꯅꯣ ꯑꯩꯒꯤ ꯀꯃꯦꯟꯇ ꯖꯨꯠ ꯌꯥꯝ ꯆꯥꯗꯕ ꯃꯤ ꯌꯥꯎꯋꯦꯕꯀꯣ ꯃꯗꯣ ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯅꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯗꯧ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩ ꯁꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏꯅꯦꯕ ꯀꯩꯅꯣ ꯏꯆꯟ ꯑꯗꯒꯤ ꯏꯆꯦ ꯏꯅꯝꯃ ꯑꯗꯒꯤ ꯏꯗꯣꯝꯆꯥ ꯑꯗꯨ ꯑꯗꯥ ꯑꯦꯅꯤ ꯀꯧꯕ ꯃꯤꯡꯒꯧ ꯑꯃꯗ ꯍꯦꯛꯇꯀꯣ ꯀꯩꯅꯣ ꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯏꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦꯕ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯄꯜꯁꯦ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦꯕ ꯑꯗꯨꯒ ꯃꯆꯤꯟ ꯊꯤꯔꯒ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯅꯃꯥ ꯑꯗꯨ ꯑꯗꯥ ꯄꯜꯂꯒ ꯉꯥꯡꯉꯤꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯒꯗꯧ ꯅꯠꯇꯦꯕ ꯑꯩꯒꯤ ꯍꯦꯇꯔꯁ ꯑꯩꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯌꯥꯝ ꯌꯦꯡꯖꯕꯗꯣ ꯌꯦꯡꯖꯩꯅꯦꯕ ꯌꯦꯡꯕꯗꯨꯅꯕꯨ ꯈꯪꯉꯤꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯖꯅꯤꯡꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯌꯥꯝ ꯌꯦꯡꯖꯅꯤꯡꯕ ꯃꯤꯒꯤ ꯃꯊꯤ ꯐꯥꯎꯕ ꯄꯥꯝꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯄꯜꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯉꯒ ꯌꯥꯝ ꯊꯃꯣꯏꯗ ꯆꯥꯛꯄ ꯃꯤ ꯀꯥꯡꯕꯨꯅꯦꯕꯀꯣ ꯑꯗꯨꯒ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯤꯒꯤ ꯑꯗꯨ ꯑꯗꯥ ꯄꯜꯂꯒ ꯉꯥꯡꯉꯤꯗꯣꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯃꯥ ꯄꯜꯂꯒ ꯊꯤꯅ ꯉꯥꯡꯉꯛꯏꯕ ꯃꯤꯗꯣ ꯑꯩꯁꯨ pần bây giờ bộ của pần bằng cái ya b디 ya duga kaisulai ta ba hai ba kaisulai ta ba ma gi nupa ra nupi ra zu khang de ko ming du di pan jara ro gi nuai tre aduga kaisulai ta ba ma na ai gi ima palaga aina ma phatta ba ma gi da mak da khalaga mara lai ja ba mama du da aina chin thiru ba hai ba je ai gi aran boin ta ne ba aduna ima khuding mak ko ima khuding mak ko aina bebar thamba oina ucharaga ko magi mama du de aina ngangwe ba mai mama du gi di marana mata natte ba ko haidi machin thiba do magi marane ba ado magi marando mana aigi ima da machin thire aigi kaino sokna chin thirak ko do aigi shu saude ado kaigumba haidi maje miyam mamang de thola si social media ni kharju phatraju
มีพนันมาดุมเยงนี่เนี่ยบอกมีอามานี่นะเอาคุยแฟมิลี่เขาตั้งในเยงมาวิดีโอนั่นเต็บอะดุนะมีแม่มยังไงอีบันนี้อดุดามันอดุยคอมเมนต์ตัวท่าดาร์กันเนี่ยนะท่าดาร์อีบันมาจะปาทุกปีโร่ให้บอกไอ้ชุบปาทุกไม่มีนายนะเตะไปดินั่งสองนิ้วเท้าสองนิ้วตัวนั่งยินไม่นายนะเตะปาทุกโอ้ยอดุกะนั่งน่ะจินที่เราง่ายๆดูนะตากปฏินั่งเจจุกจ้าดะบะพิธีวิธีนั่งมูจุกจ้าดะบะพิโรนเชลิดูกี่ใกล้ขังดะบะนั่งเจมีมังดะให้ดิบาจาร์ดะก็ขังเอาโถก็ไปเจียนก็ต้องมีเน้นขันเลยบอกไว้นะอดุนั่งเจมียามังดะมีมรักตะเตลแล้วก็หิงไปอร่อยอดุนั่งจูดะระಅದಕ್ಕೆ ಕಾಯಿ ನೋಮ ಹಾಯ್ದಿ ಇಸಿಂಗದರ ಅದೇ ಗುಹಾದರ ಸೋಂದರಗ ಸಿಗೆರ ಸಿಗ್ರೋ ಅದುಗ ಐಗಿ ವಿಡಿಯೋದೋ ಯೆಂನಿಂಗಗನ ನಚಿಂದೋ ಟೇಪ್ ಅಮ ನಪ್ಸಲ್ಲಗ ಯೆಂಗೆರ ಸೊಲುಟೆಲ್ ಅಮ ನಪ್ಸಲ್ಲ ಯೆಂಗೆರ ಕೈದೋಗೆರ ಮಿನೆ ತೌಬದಿ ಯಾಮ್ ಯೆಂಜನಿಂಗ್ಬದೋ ಅದುದಿ ಮ್ಯಾಮ್ ꯉꯥꯡꯕꯁꯨ ꯈꯔ ꯂꯣꯏꯔꯕꯅꯤꯅ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯈꯌꯥꯠꯅꯒ ꯁꯥꯡꯉꯤꯕ ꯃꯤꯅꯕꯨꯗꯤ ꯍꯥꯏꯗꯤ ꯉꯥꯡꯁꯨ ꯉꯥꯡꯖꯔꯤꯕ ꯄꯛꯇꯤ ꯄꯛꯇꯦꯕꯀꯣ ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯄꯛꯏꯗ ꯀꯅꯥ ꯍꯥꯏꯅꯣ ꯑꯩꯕꯨ ꯐꯖꯕ ꯂꯩꯄꯣꯠꯇꯦ ꯅꯠꯇ꯭ꯔꯣꯅꯦ ꯑꯩ ꯍꯥꯏꯕ ꯑꯩꯁꯦ ꯏꯁꯥꯅ ꯐꯖꯩꯅ ꯂꯩꯖꯩꯅꯦ ꯅꯪ ꯍꯥꯏꯕ ꯅꯪꯗꯨꯁꯨ ꯅꯁꯥꯅ ꯐꯖꯩ ꯂꯩꯖꯩꯅꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯊꯤꯅ ꯄꯣꯛꯂꯛꯑꯦꯅꯕꯨ ꯊꯤꯔꯤꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂ ꯍꯥꯏꯕꯅꯤꯗ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔꯨꯔꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔꯨꯔꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔꯨꯔꯣꯅ ꯁꯤꯟꯅꯄ ꯊꯥꯗꯣꯔꯛꯑꯕꯅꯤ ꯁꯤꯗ ꯍꯩꯄꯥꯡ ꯀꯩꯁꯤꯡ ꯁꯥꯗꯅ ꯍꯩꯊꯨꯔꯤ ꯁꯥꯗꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯍꯣꯏ ꯃꯇꯝꯒꯤ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯌꯦꯛꯁꯟ ꯈꯣꯠꯆꯟꯗꯅ ꯇꯧꯔꯒ ꯃꯤ ꯃꯥꯟꯅꯕ ꯂꯩꯈꯤꯕꯅ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯍꯤꯡꯉꯛꯏꯕ ꯄꯨꯟꯁꯤꯁꯤda ꯍꯩꯄꯥꯡ ꯀꯩꯁꯤꯡ ꯁꯥꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯗ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯑꯅ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯒꯤ ꯈꯜꯂꯒꯁꯨ ꯅꯝꯖꯔꯤꯅꯦ ꯑꯗꯨꯒ ꯍꯦꯇꯔꯁꯅ ꯅꯪ ꯑꯃꯒꯤꯗꯃꯛꯇ ꯑꯩꯅ ꯅꯋꯥ ꯂꯧꯗꯦꯁꯦ ꯑꯗꯨꯝ ꯈꯪꯉꯦ ꯌꯥꯔꯦꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯃꯊꯪꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯀꯔꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯎꯒꯦ ꯁꯦꯝꯖꯔꯛꯎꯒꯦ ꯍꯥꯏꯕꯗꯣ ꯀꯔꯤ ꯅꯝꯃꯒ ꯅꯨꯡꯉꯥꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯕꯥꯏ ꯕꯥꯏ